ꯈꯨꯡꯒꯪ ꯑꯃꯒꯤ ꯌꯨꯝ ꯑꯃꯗ ꯔꯃꯦꯁ ꯍꯥꯏꯅ ꯀꯧꯕ ꯅꯤꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯦ ꯌꯥꯝꯅ ꯇꯟꯕ, ꯊꯕꯛ ꯁꯨꯅꯤꯡꯗꯕ, ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯈꯣꯏ ꯆꯣꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯔꯃꯦꯁꯀꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯍꯥꯏꯔꯤꯕꯤ ꯔꯃꯦꯁꯀꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯔꯃꯦꯁ ꯑꯗꯣ ꯌꯨꯝꯒꯤ ꯃꯥꯡꯒꯣꯟꯒꯤ ꯙꯥꯔꯤ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯔꯃꯦꯁꯀꯤ ꯅꯨꯄꯤ ꯑꯗꯣ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ "ꯀꯔꯤꯅꯣ? ꯑꯁꯣꯝꯗꯅ ꯌꯨꯝꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯆꯥꯏꯗꯨꯅ ꯂꯩꯔꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯤꯒ ꯐꯝꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯤꯗꯨꯕꯣ? ꯑꯩꯅ ꯗꯨꯀꯥꯟ ꯆꯠꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯣꯠꯆꯩ ꯈꯔ ꯂꯧꯔꯨꯆꯣꯅ ꯍꯥꯏꯕꯗꯨꯁꯨ ꯀꯌꯥꯔꯛꯇꯤ ꯁꯨꯔꯦ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯦ꯫ ꯃꯊꯨꯟꯅ ꯍꯟꯅ ꯇꯥꯗꯦꯅꯦ ꯃꯁꯤꯒꯤ ꯅꯤꯄꯥꯁꯦ꯫ ꯀꯔꯤꯅꯣꯍꯦ? ꯅꯣꯡꯉꯥꯟꯕꯒ ꯉꯥꯡꯕꯒ ꯁꯛꯄꯒ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇꯪ ꯐꯝꯕꯁꯤꯕꯨ ꯁꯥꯟꯇꯤ ꯐꯪꯗꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯅ ꯐꯝꯂꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯤꯕꯅꯤ꯫ ꯀꯔꯤ ꯀꯥꯟꯅꯗꯕꯗ? ꯏꯁ, ꯀꯔꯤ ꯈꯜꯂꯤꯕ? ꯀꯔꯤ ꯈꯜꯂꯤꯕꯅꯣ? ꯆꯥꯎꯈꯠꯄ ꯌꯨꯝꯒꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯅꯗꯤ ꯑꯣꯏꯔꯝꯃꯣꯏꯅꯦ꯫ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯀꯔꯝꯅ ꯉꯥ ꯐꯥꯒꯅꯤ, ꯀꯔꯤ ꯇꯧꯔ ꯉꯥꯗꯣ ꯐꯥꯒꯅꯤꯅ ꯈꯜꯂꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯆꯨꯝꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯗꯨꯒꯒꯤ ꯑꯍꯦꯟꯕ ꯀꯔꯤ ꯊꯕꯛꯅꯣ ꯅꯪꯅ ꯌꯨꯝꯁꯤꯒ ꯇꯧꯔꯤꯁꯤꯕꯣ? ꯅꯨꯄꯤ ꯑꯩꯅ ꯂꯣꯏꯅꯅꯦ ꯅꯤꯄꯥꯒꯤ ꯆꯠꯂꯣ, ꯗꯨꯀꯥꯟ ꯆꯠꯂꯨꯔꯣ ꯆꯠꯂꯣ." ꯑꯁ, ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯣꯟꯊꯣꯛꯅ ꯉꯥꯡꯈ꯭ꯔꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ꯫ ꯑꯩꯅꯅꯦ ꯇꯨꯔꯦꯜꯗꯅꯦ ꯆꯠꯇꯨꯅ ꯉꯥ ꯑꯝꯇꯪ ꯐꯥꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯀꯨꯏꯔꯦ, ꯉꯔꯥꯡꯁꯨ ꯉꯥꯗꯣ ꯀꯌꯥ ꯐꯥꯔꯛꯇꯦ꯫ ꯉꯁꯤꯇꯪꯒꯅꯦ ꯈꯣꯏ ꯆꯣꯞꯇꯨꯅ ꯌꯦꯡꯉꯨꯒꯦ ꯍꯥꯏꯅ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯈꯣꯏꯖꯩꯗꯨꯁꯨ ꯇꯦꯛꯈ꯭ꯔꯦ ꯇꯧꯔꯤꯕ꯫ ꯑꯁ, ꯑꯣꯟꯊꯣꯛꯄꯅꯤꯍꯦ, ꯅꯪꯅ ꯄꯉꯥꯡꯇ ꯉꯥꯡꯕꯅꯦ꯫ ꯀꯔꯤꯅꯣ? ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯉꯥ ꯐꯥꯗꯨꯅ ꯂꯩꯔꯒꯦ ꯍꯥꯏꯕꯔꯣ? ꯑꯁꯣꯝꯗꯅ ꯆꯥꯛꯈꯨꯝꯗꯅ ꯌꯣꯡꯅ ꯆꯪꯗꯅ ꯆꯥꯛꯈꯨꯝꯒꯗ ꯂꯣꯏꯅ ꯏꯍꯣ-ꯍꯣꯕ ꯃꯌꯥꯝꯗꯣ ꯈꯔ ꯃꯦꯟꯁꯤꯜꯂꯨ ꯍꯥꯏꯕꯁꯨ ꯇꯥꯗꯦ ꯅꯪꯅ ꯇꯧꯔꯤꯕ꯫ ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯕꯁꯦ ꯑꯩ ꯈꯪꯗꯦꯅꯦ꯫ ꯅꯤꯄꯥ ꯑꯃꯅꯦꯅ ꯌꯨꯝꯒꯤ ꯑꯍꯣ ꯑꯔꯥꯡ ꯃꯌꯥꯝꯁꯤ ꯃꯦꯟꯁꯤꯟꯕꯗꯤ ꯂꯥꯏꯅ ꯑꯣꯟꯊꯣꯛꯅ ꯉꯥꯡꯕ ꯐꯈ꯭ꯔꯦꯗꯀꯣ ꯏꯕꯦꯇꯣꯝꯕꯤ ꯅꯪꯁꯦ꯫ ꯅꯪ ꯌꯥꯝꯅ ꯉꯥꯡꯍꯧꯔꯕꯅꯤꯅ ꯅꯊꯟꯇ ꯁꯨꯍꯧꯔꯣ꯫ ꯑꯩꯅꯦ ꯇꯨꯔꯦꯜ ꯃꯄꯥꯟ ꯆꯠꯇꯨꯅꯅꯦ ꯈꯣꯏ ꯆꯣꯞꯄꯨꯈꯤꯒꯦ꯫ ꯀꯥꯟꯅꯄꯣꯠꯇꯦ ꯅꯣꯏ ꯅꯨꯄꯤꯒ ꯑꯣꯟꯁꯤꯟꯅꯗꯅ꯫ ꯑꯩꯅꯦ ꯇꯨꯔꯦꯜ ꯃꯄꯥꯟ ꯆꯠꯇꯨꯅꯅꯦ ꯈꯣꯏ ꯆꯣꯞꯄꯨꯈꯤꯒꯦ꯫ ꯉꯥꯗꯣ ꯌꯥꯎꯗ꯭ꯔꯗꯤ ꯆꯥꯛꯇꯣ ꯌꯣꯠꯂꯨ ꯌꯥꯗꯦꯅꯦ꯫ ꯑꯩꯃ ꯆꯠꯄꯨ ꯆꯠꯈ꯭ꯔꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯃꯁꯤꯒꯤ ꯅꯤꯄꯥꯁꯦ꯫ ꯑꯩꯅ ꯑꯁꯣꯝꯗ ꯗꯨꯀꯥꯟ ꯑꯝꯇ ꯆꯠꯂꯨꯆꯣ ꯍꯥꯏꯔꯒ ꯃꯥꯅ ꯉꯝꯅꯕꯩ ꯆꯠꯈ꯭ꯔꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯍꯩꯃ, ꯍꯜꯂꯛꯈꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯀꯔꯤꯅꯣꯅꯦ? ꯉꯥꯡꯅ ꯑꯗꯨꯝ ꯆꯠꯈꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯁ, ꯑꯣꯟꯊꯣꯛꯄꯒꯤ ꯅꯤꯄꯥꯅꯤꯗꯀꯣ꯫ ꯀꯔꯤ ꯌꯦꯡꯅ ꯑꯩꯅ ꯃꯁꯤꯒꯕꯨ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩ ꯚꯥꯞ ꯇꯥꯗ꯭ꯔꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯍꯥꯏꯕꯒ ꯆꯠꯇꯒꯤ ꯉꯥꯏ ꯂꯩ꯫ ꯌꯨꯝ ꯍꯦꯛ ꯄꯥꯜꯂꯛꯂꯕꯒꯤ ꯇꯨꯡꯗꯗꯤ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯔ ꯐꯥꯎꯕꯅꯦ ꯊꯧꯋꯥ ꯁꯨꯡꯁꯥ ꯁꯥꯗꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯤ ꯏꯕꯦꯇꯣꯝꯕꯤ ꯑꯗꯨ ꯔꯃꯦꯁ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯔꯗꯨꯅ ꯔꯃꯦꯁ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯣ ꯇꯧꯔꯝꯗꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯁꯥꯎꯔꯗꯨꯅ ꯔꯃꯦꯁ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ, ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯌꯣꯡ ꯆꯪꯂꯕ꯭ꯔꯥ ꯀꯩꯅꯣ? ꯑꯁ, ꯑꯁꯤꯒꯤ ꯑꯍꯣ ꯑꯔꯥꯡ ꯃꯌꯥꯝꯁꯤꯁꯨꯅꯦ ꯑꯩꯅ ꯃꯦꯟꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯍꯣꯏꯗꯦ, ꯀꯔꯤꯒꯤ ꯋꯥꯖꯔꯤꯕꯅꯣ? ꯌꯨꯝꯗ ꯊꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯗ ꯁꯤꯡ ꯀꯣꯛꯊꯣꯡ ꯍꯣꯜꯂꯛꯂꯤꯕ ꯅꯨꯄꯤꯅꯤ꯫ ꯀꯔꯤꯒꯤ ꯉꯝꯃꯣꯏꯗꯕꯅꯣ? ꯅꯤꯄꯥꯗ ꯀꯩꯒꯤ ꯇꯥꯡꯖꯒꯗꯧꯔꯤꯕꯅꯣ? ꯑꯁꯨꯝꯅ ꯔꯃꯦꯁ ꯑꯗꯣ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯈꯣꯏ ꯆꯣꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯍꯥꯏꯔꯤꯕꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕꯤ ꯂꯩꯁꯥꯕꯤ ꯑꯅꯤꯈꯛ ꯇꯨꯔꯦꯜ ꯑꯗꯨꯗ ꯏꯔꯨꯊꯣꯛꯎꯅꯤ ꯍꯥꯏꯗꯨꯅ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯔꯃꯦꯁ ꯑꯗꯨꯅ ꯈꯣꯏ ꯆꯣꯞꯇꯨꯅ ꯂꯩꯕꯗꯨꯒ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯧꯔꯦꯅꯦ ꯃꯁꯤꯒꯤ ꯅꯤꯄꯥꯁꯦ, ꯑꯃꯨꯛꯀꯝ ꯂꯩꯔꯝꯃꯦꯁꯤ꯫ ꯇꯨꯔꯦꯜꯗꯅꯦ ꯏꯔꯨꯖꯒꯦꯅ ꯂꯥꯛꯄꯁꯤꯒꯅꯦ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟꯁꯤꯒ ꯃꯥ ꯑꯗꯨꯝ ꯂꯩꯔꯝꯃꯗꯕꯅꯤ꯫ ꯅꯍꯥꯟꯁꯨ ꯏꯀꯥꯏꯅ ꯑꯗꯨꯝ ꯏꯔꯨꯊꯣꯛꯇꯅ ꯍꯜꯂꯦ꯫ ꯉꯁꯤꯁꯨ ꯍꯟꯒꯗꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ꯫ ꯊꯕꯛꯀ ꯁꯨꯅꯤꯡꯉꯥꯏ ꯂꯩꯇꯗꯧꯅ ꯇꯨꯔꯦꯜ ꯃꯄꯥꯟꯁꯦ ꯈꯣꯏ ꯆꯣꯞꯄꯤꯃꯦꯅ ꯑꯗꯨꯝ ꯂꯩꯔꯗꯅ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦꯗꯀꯣ꯫ ꯑꯋꯣꯏꯕꯅꯤ, ꯑꯩꯈꯣꯏꯒꯨꯝꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯀꯨꯝꯊꯔꯛꯄ ꯉꯥꯏꯔꯤꯕꯅꯤ꯫ ꯈꯣꯏꯁꯤ ꯆꯣꯞꯁꯟꯅꯔꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯕꯨ ꯀꯅꯥꯅ ꯉꯥ ꯐꯥꯏ ꯍꯥꯏꯒꯦ? ꯇꯧꯔꯤꯁꯦ ꯎꯔꯕ? ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯇꯨ ꯃꯆꯥ ꯊꯤꯕ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯅꯤꯄꯥꯅ ꯈꯤꯠ ꯃꯤꯍꯜꯂꯕꯅꯤ ꯈꯪꯉꯕ? ꯃꯃꯤꯠ ꯉꯥꯎꯕꯁꯦ ꯂꯩꯁꯥ ꯄꯥꯈꯪꯅꯅꯦ ꯃꯃꯤꯠ ꯉꯥꯎꯗ꯭ꯔꯕꯅꯤ꯫ ꯀꯔꯤꯅꯣ ꯂꯩꯁꯥꯕꯤ ꯑꯅꯤꯁꯤꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯉꯥꯡꯉꯤꯁꯤꯕꯨ? ꯑꯩꯒꯤ ꯃꯔꯝꯗ ꯑꯐꯕ ꯉꯥꯡꯂꯤꯕꯔꯥ ꯐꯠꯇꯕ ꯉꯥꯡꯂꯤꯕꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯇꯧꯔꯤꯕ꯫ ꯍꯣꯏꯗꯤ, ꯀꯔꯤ ꯐꯠꯇꯕ ꯑꯣꯏꯅ ꯑꯩꯒꯤ ꯃꯔꯝꯗ ꯉꯥꯡꯒꯗꯧꯔꯤꯕꯅꯣ? ꯑꯁ, ꯀꯥꯟꯅꯗꯦ, ꯂꯥꯛꯑꯣꯁꯤ ꯀꯣꯟꯅ ꯑꯃꯨꯛ ꯀꯨꯝꯊꯔꯛꯑꯁꯤ꯫ ꯊꯣꯡꯅ ꯇꯟꯈ꯭ꯔꯖꯥꯠꯅꯤ꯫ ꯑꯩꯗꯤ ꯉꯁꯥꯏꯅ ꯍꯥꯏꯗꯨꯅꯤ ꯈꯣꯏ ꯆꯣꯞꯇꯨꯅ ꯂꯩꯔꯝꯃꯅꯤ, ꯀꯣꯟꯅ ꯀꯨꯝꯃꯁꯤ ꯍꯥꯏꯕꯁꯨ ꯅꯪꯅ ꯌꯥꯗꯦ ꯇꯧꯔꯤꯕ꯫ ꯂꯩꯔꯝꯃꯕꯁꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯀꯣꯟꯅ ꯂꯥꯛꯑꯁꯤ꯫ ꯊꯣꯛꯅꯅꯤ ꯍꯩꯅꯈꯤꯗ꯭ꯔꯥ ꯌꯥꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯥꯏꯔꯤꯕꯤ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯑꯅꯤ ꯑꯗꯣ ꯁꯥꯎꯔꯗꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯀꯥꯈꯤꯔꯝꯃꯤ꯫ ꯔꯃꯦꯁ ꯑꯗꯨ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤ ꯍꯥꯏꯕ ꯈꯪꯗꯗꯨꯅ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯇꯍꯣ ꯂꯥꯛꯂꯒ
ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯍꯟꯈ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯔꯃꯦꯁ ꯑꯗꯣ ꯎꯪꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯀꯔꯤꯅꯣꯅꯤ? ꯑꯁꯨꯝꯅ ꯔꯃꯦꯁ ꯑꯗꯨꯅ ꯈꯣꯏ ꯆꯣꯞꯂꯕꯒꯤ ꯇꯨꯡꯗ ꯐꯥꯔꯛꯂꯤꯕ ꯉꯥꯁꯤꯡ ꯑꯗꯣ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯔꯃꯦꯁ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯀꯧꯔꯝꯃꯤ꯫ ꯔꯃꯦꯁꯅ ꯀꯟꯅ ꯀꯧꯕ ꯑꯗꯨ ꯇꯥꯕꯗꯨꯒ ꯔꯃꯦꯁꯀꯤ ꯅꯨꯄꯤ ꯑꯗꯣ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯀꯔꯤ ꯇꯧꯔꯤꯕꯒꯤꯅꯦ ꯅꯪꯕꯨ? ꯑꯝꯇꯪ ꯊꯣꯔꯛꯎꯅꯦ꯫ ꯑꯩꯅ ꯐꯥꯔꯛꯂꯤꯕ ꯉꯥ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯂꯥꯎꯅꯦ꯫ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯐꯥꯔꯛꯈ꯭ꯔꯦꯍꯦ꯫ ꯊꯨꯃꯣꯛ ꯑꯃ ꯄꯤꯛ ꯊꯟꯅ ꯐꯥꯔꯛꯏ꯫ ꯑꯁ ꯐꯖꯅ ꯇꯥꯎꯔꯣ ꯃꯁꯤꯗꯤꯅꯦ꯫ ꯏꯟꯁꯥꯡ ꯍꯥꯎꯅ ꯊꯣꯡꯉ ꯆꯥꯔꯁꯦ, ꯊꯣꯔꯛꯎꯅꯦ꯫ ꯔꯃꯦꯁꯀꯤ ꯅꯨꯄꯤ ꯏꯕꯦꯇꯣꯝꯕꯤ ꯑꯗꯨ ꯔꯃꯦꯁꯅ ꯀꯧꯕ ꯇꯥꯕ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯁ ꯀꯔꯤꯅꯣꯅꯦ? ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯉꯥꯁꯦ ꯄꯨꯁꯜꯂꯒꯅꯦ ꯆꯥꯛꯇꯣ ꯊꯣꯡꯅꯕꯒꯤ ꯇꯧꯔꯣ꯫ ꯆꯥꯛ ꯂꯥꯝꯕꯅꯕꯨ ꯂꯣꯏꯔꯤꯅꯤ꯫ ꯑꯗꯣ ꯀꯔꯤꯅꯣ ꯋꯥ ꯑꯃ ꯍꯪꯒꯦ꯫ ꯑꯩꯅꯅꯦ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯉꯥ ꯈꯣꯏ ꯆꯣꯞꯄꯤꯉꯩꯗ ꯂꯩꯁꯥꯕꯤ ꯑꯅꯤꯈꯛ ꯂꯥꯛꯑꯒꯅꯦ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯋꯥ ꯉꯥꯡꯉꯝꯂꯒꯅꯦ ꯀꯔꯤ ꯑꯗꯨꯝ ꯃꯣꯕꯥꯏꯜꯅꯤ ꯇꯨꯃꯤꯟꯅ ꯀꯥꯈꯠꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯗꯣ ꯀꯔꯤꯕꯨ ꯑꯣꯏꯔꯝꯒꯗꯕ ꯈꯪꯗꯦ꯫ ꯑꯐꯕꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ? ꯀꯔꯤꯒꯤ ꯑꯐꯕꯗꯤ ꯑꯣꯏꯔꯅꯤ ꯍꯥꯏꯒꯦ? ꯃꯤꯅ ꯇꯨꯔꯦꯟꯗꯨꯒ ꯏꯔꯨꯖꯕ ꯂꯥꯛꯑꯒ ꯅꯪꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗꯣ ꯈꯣꯏ ꯆꯣꯞꯄꯤꯃꯦꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯑꯗꯨꯝ ꯉꯥꯗꯣ ꯂꯨꯝꯗꯨꯅ ꯂꯩꯔꯕꯅꯤꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯂꯩꯁꯥꯕꯤꯅꯤ ꯀꯩꯅꯣ꯫ ꯃꯐꯤ ꯃꯔꯣꯟꯗꯣ ꯏꯔꯨꯖꯅꯤꯡꯉꯝꯒꯅꯤ꯫ ꯑꯗꯣ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕꯗꯣ ꯅꯪꯅ ꯑꯗꯨꯒ ꯈꯣꯏ ꯆꯣꯞꯅ ꯂꯩꯔꯕꯅꯤꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯀꯩꯅꯣꯅꯤ? ꯑꯗꯣ ꯃꯣꯏꯒꯤ ꯂꯨꯖꯒꯗꯕꯗꯣ ꯑꯗꯨꯝ ꯂꯨꯖꯧ, ꯑꯩꯒꯤ ꯆꯣꯞꯀꯗꯕ ꯉꯥꯗꯣ ꯑꯗꯨꯝ ꯆꯣꯞꯆꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯒꯕꯨ ꯀꯔꯤ ꯑꯃꯨꯛ ꯐꯠꯇꯕ ꯈꯟꯅꯤꯡꯉꯥꯏ ꯂꯩꯒꯦ? ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯑꯁ ꯀꯥꯟꯅꯗꯦꯁꯦ꯫ ꯍꯦꯟꯖꯥꯡꯁꯦ ꯍꯥꯎꯅ ꯊꯣꯡꯅꯕꯒꯤ ꯇꯧꯔꯣ꯫ ꯆꯥꯛ ꯂꯥꯝꯕꯅꯕꯨ ꯂꯣꯏꯔꯦ꯫ ꯐꯒꯗꯕ ꯑꯩ ꯑꯗꯨꯝ ꯐꯔꯒ ꯂꯣꯏꯔꯦ꯫ ꯀꯔꯤ ꯀꯥꯟꯅꯕꯅꯣꯗ ꯃꯤꯒ ꯃꯥꯟꯅꯅ꯫ ꯀꯔꯤꯒꯤ? ꯇꯥꯎꯔꯣꯏ ꯅꯪꯒꯤ ꯉꯥ ꯑꯁ꯭ꯋꯥꯝꯁꯦ ꯑꯩ ꯇꯥꯎꯅ ꯂꯩꯒꯗꯕ ꯅꯠꯇꯦ꯫ ꯅꯪꯅ ꯐꯥꯔꯛꯏꯕ ꯅꯠꯇ꯭ꯔꯣ? ꯅꯁꯥꯅꯅꯦ ꯇꯥꯎꯔꯒ ꯊꯣꯡꯉꯒ ꯆꯥꯔꯨꯁꯨ ꯆꯠꯂꯨ꯫ ꯑꯩꯉꯣꯟꯗꯒ ꯍꯥꯏꯔꯛꯀꯅꯨ꯫ ꯑꯩꯗꯤ ꯉꯁꯥꯏꯅ ꯆꯥꯛ ꯌꯦꯟꯁꯥꯡ ꯂꯣꯏ ꯊꯣꯡ ꯂꯣꯏꯔꯕꯅꯤ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯗꯨꯀꯥꯟ ꯈꯔ ꯆꯠꯂꯨꯆꯣ ꯍꯥꯏꯕꯗꯤ ꯅꯪꯅ ꯉꯝꯅꯕ ꯑꯩꯅ ꯍꯥꯏꯕꯗꯣ ꯆꯠꯇꯧꯗꯅ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯁꯨ ꯀꯔꯤꯒꯤ ꯅꯪ ꯉꯥ ꯇꯥꯎꯒꯗꯧꯔꯤꯕꯅꯣ? ꯇꯥꯎꯔꯣ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯔꯃꯦꯁ ꯑꯗꯣ ꯐꯃꯨꯡꯗ ꯇꯨꯝꯂꯤꯉꯩꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯔꯃꯦꯁ ꯑꯗꯣ ꯍꯧꯗꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯍꯧꯒꯠꯂꯣ, ꯊꯦꯡꯕꯅ ꯂꯣꯏꯔꯦ꯫ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯄꯨ ꯇꯨꯝꯗꯨꯅ ꯂꯩꯔꯤꯁꯤꯕꯨ? ꯅꯨꯃꯤꯠꯁꯦ ꯌꯧꯈ꯭ꯔꯦ꯫ ꯍꯧꯒꯠꯂꯣ꯫ ꯁꯟꯗꯣ ꯇꯨꯔꯦꯜ ꯋꯥꯡꯗ ꯄꯨꯗꯨꯅ ꯑꯃꯨꯛꯇꯪ ꯈꯔ ꯁꯦꯜꯂꯨꯁꯨ ꯆꯠꯂꯣ꯫ ꯑꯁ ꯁꯖꯤꯛ ꯑꯣꯟꯊꯣꯛꯅ ꯐꯖꯅꯅꯦ ꯂꯩꯍꯧꯈ꯭ꯔꯦꯍꯦ꯫ ꯁꯟꯗꯣ ꯃꯕꯨꯛ ꯊꯟꯅ ꯆꯥꯒꯗꯧꯔꯤꯕꯅꯤ꯫ ꯍꯧꯒꯠꯂꯣ꯫ ꯑꯁ ꯁꯟꯗꯨꯁꯨ ꯒꯔꯚ ꯂꯩꯔꯕꯅꯤ꯫ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤ ꯅꯪꯕꯣ꯫ ꯀꯔꯤꯅꯣꯍꯦ ꯅꯪꯁꯤꯅꯃꯅꯦ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯕꯁꯦ ꯚꯥꯞ ꯃꯦꯅꯝ ꯇꯥꯗꯦꯍꯦ꯫ ꯄꯉꯥꯡꯗꯍꯦ ꯉꯥꯡꯉꯗꯅ꯫ ꯅꯪꯒꯤ ꯁꯟ ꯕꯦꯕꯥꯔ ꯐꯠꯇꯕꯤꯗꯣ ꯑꯩ ꯁꯦꯟꯅꯤꯡꯗꯦꯅꯦ꯫ ꯃꯗꯨꯒꯤ ꯁꯟꯗꯣ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ꯫ ꯌꯣꯟꯊꯣꯛꯀꯦ ꯍꯥꯏꯕꯁꯨ ꯅꯪꯅ ꯌꯥꯗꯦ ꯇꯧꯔꯤꯕ꯫ ꯀꯔꯤꯒꯤ ꯌꯣꯟꯊꯣꯛꯀꯗꯧꯔꯤꯕꯅꯣ? ꯌꯨꯝꯗꯒꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯅ ꯏꯄꯥ ꯏꯃꯥꯅꯅꯦ ꯄꯤꯔꯛꯂꯤꯕ ꯑꯩꯒꯤ ꯑꯎꯟ ꯁꯟꯅꯤ꯫ ꯀꯔꯤꯒꯤ ꯌꯣꯟꯒꯗꯧꯔꯤꯕꯅꯣ? ꯌꯣꯜꯂꯣꯏ ꯒꯔꯚ ꯂꯩꯔꯕꯅꯤ꯫ ꯁꯪꯒꯣꯝꯅꯦ ꯀꯨꯡꯉꯤ ꯍꯥꯏꯗꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯁꯪꯒꯣꯝ ꯃꯆꯥꯗꯣ ꯄꯣꯛꯇ꯭ꯔꯤꯉꯩꯗꯅꯦ ꯁꯪꯒꯣꯝꯗꯣ ꯂꯧꯔꯒꯦꯅ ꯍꯥꯏꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯆꯠꯂꯣ ꯑꯃꯨꯛꯇꯪꯅꯦ ꯁꯦꯜꯂꯨꯔꯣ ꯆꯠꯂꯣ꯫ ꯇꯨꯔꯦꯜ ꯋꯥꯡꯗ ꯄꯨꯗꯨꯅ ꯃꯕꯨꯛꯇꯣ ꯄꯤꯛ ꯊꯟꯅ ꯑꯝꯇꯪ ꯄꯤꯖꯅꯕꯒꯤ ꯇꯧꯁꯤ꯫ ꯃꯆꯥ ꯃꯁꯛ ꯐꯖꯕ ꯄꯣꯛꯅꯕꯒꯤ꯫ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯅꯪꯕꯣ꯫ ꯅꯨꯃꯤꯠꯁꯦ ꯌꯧꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯏꯪꯂꯤꯉꯩꯗꯅꯦ ꯄꯨꯜꯂꯒ ꯍꯣꯔꯦꯟ ꯅꯨꯃꯤꯠ ꯅꯨꯡꯁꯥ ꯁꯥꯔꯒ ꯂꯧꯁꯜꯂꯨꯅꯕꯒꯤ꯫ ꯑꯁ ꯇꯟꯈ꯭ꯔꯦꯗ ꯏꯕꯦꯇꯣꯝꯕꯤ꯫ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯕ ꯋꯥ ꯑꯃ ꯍꯥꯏꯍꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯕꯁꯤꯁꯨ ꯅꯪꯅ ꯐꯖꯅ ꯇꯨꯝꯍꯟꯗꯦ ꯇꯧꯔꯤꯕ꯫ ꯅꯪꯒꯤ ꯁꯟ ꯃꯄꯤꯗꯣ ꯍꯣꯠꯅꯗꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯇꯨꯔꯦꯜꯗ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯕꯅ ꯐꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯣ ꯌꯥꯔꯦ, ꯉꯔꯥꯡꯒꯤ ꯊꯨꯃꯣꯛ ꯑꯃ ꯉꯥ ꯐꯥꯔꯛꯄꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯕ ꯉꯝꯗꯅ ꯂꯩ꯫ ꯑꯃꯨꯛ ꯀꯅꯥꯒꯤ ꯆꯥꯅꯕꯩ ꯐꯥꯒꯗꯧꯔꯤꯕꯅꯣ? ꯌꯥꯔꯦ, ꯈꯔ ꯐꯥꯔꯕꯗꯤ ꯍꯞꯇꯥ ꯑꯃ ꯃꯇꯨꯡꯗ ꯑꯃꯨꯛ ꯐꯥꯎ꯫ ꯃꯤ ꯃꯃꯥꯡꯗꯤ ꯏꯀꯥꯏꯖꯔꯤꯅꯦ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯉꯥ ꯂꯨꯝꯕꯗꯣ ꯑꯣꯏꯅ ꯈꯪꯉꯕ꯭ꯔꯥ? ꯆꯠꯈꯤꯅꯨ, ꯆꯠꯂꯣ ꯁꯟꯗꯣ ꯄꯨꯟꯊꯣꯛꯎꯔꯣ꯫ ꯑꯁꯨꯝꯅ ꯔꯃꯦꯁ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯨꯔꯦꯜ ꯋꯥꯡ ꯑꯗꯨꯗ ꯁꯖꯤꯛ ꯌꯥꯝꯅ ꯍꯧꯔꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯎꯟ ꯁꯟꯅ ꯁꯟ ꯑꯗꯣ ꯁꯦꯜꯂꯨꯅꯕꯒꯤꯗꯃꯛꯇ ꯇꯨꯔꯦꯜ ꯋꯥꯡ ꯑꯗꯨꯗ ꯁꯟ ꯑꯗꯣ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁ ꯁꯟ ꯑꯁꯤ ꯃꯕꯨꯛ ꯊꯟꯅ ꯑꯗꯨꯝ ꯆꯥꯖꯔꯅꯤ꯫ ꯊꯧꯔꯤꯁꯦ ꯊꯥꯗꯣꯛꯑꯒꯦ ꯃꯅꯤꯡ ꯇꯝꯅ ꯀꯣꯏꯆꯠ ꯆꯠꯅ ꯆꯥꯖꯔꯅꯤ꯫ ꯁꯤꯒꯗꯤ ꯀꯅꯥꯝꯒꯤ ꯏꯪꯈꯣꯜꯁꯨ ꯂꯩꯇꯕꯅꯤꯅ ꯉꯥꯏꯍꯥꯛꯇꯪꯕꯨ ꯇꯨꯝꯊꯣꯛꯈꯤꯒꯦ꯫ ꯇꯨꯝꯕꯁꯨ ꯄꯦꯜꯍꯧꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯔꯃꯦꯁ ꯑꯗꯣ ꯁꯟ ꯑꯗꯣ ꯁꯦꯟꯅ ꯍꯥꯏꯔꯤꯕ ꯎꯖꯥꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯔꯃꯦꯁ ꯑꯗꯣ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯔꯃꯦꯁ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯟ ꯑꯗꯣ ꯊꯧꯔꯤ ꯊꯥꯗꯣꯛꯂꯒ ꯇꯨꯝꯂꯤꯉꯩꯗ ꯁꯟ ꯑꯗꯨꯅ ꯑꯁꯨꯝ ꯇꯧꯗꯨꯅ ꯇꯨꯔꯦꯜ ꯋꯥꯡ ꯑꯗꯣ ꯂꯥꯟꯊꯣꯛꯑꯒ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯂꯧꯕꯨꯛ ꯑꯃꯗ ꯆꯠꯇꯨꯅ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯣꯟꯊꯣꯛꯅ ꯎꯁꯤꯠꯇꯦꯗꯀꯣ ꯃꯁꯤꯒꯤ ꯔꯃꯦꯁꯁꯦ꯫ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯃꯈꯣꯏꯒꯤ ꯁꯟ ꯑꯁꯦ ꯄꯨꯟꯁꯜꯂꯨ ꯊꯥꯗꯣꯛꯀꯅꯨ ꯍꯥꯏꯅ ꯃꯤꯅ ꯂꯧꯍꯣꯟ ꯎꯔꯦ ꯈꯪꯅ ꯁꯟ ꯑꯁꯦ ꯊꯥꯗꯣꯔꯛꯏꯁꯣꯔꯕ꯫ ꯉꯁꯤꯗꯤ ꯅꯣꯏ ꯅꯨꯡꯉꯥꯏꯅꯤ ꯈꯪꯒꯅꯤꯕ꯫ ꯊꯤꯅ ꯉꯥꯎꯒꯦ ꯃꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯂꯩꯀꯥꯏꯒꯤ ꯅꯤꯄꯥ ꯑꯗꯨꯅ ꯔꯃꯦꯁꯀꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯔꯃꯦꯁꯀꯤ ꯅꯨꯄꯤ ꯏꯕꯦꯇꯣꯝꯕꯤ ꯑꯗꯨꯗ ꯁꯟ ꯑꯗꯣ ꯊꯥꯗꯣꯛꯏ ꯍꯥꯏꯗꯨꯅ
ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯅ ꯆꯩꯔꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯅꯣꯏꯒꯤ ꯁꯟ ꯃꯄꯦꯁꯦ ꯊꯥꯗꯣꯔꯛꯀꯅꯨ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯊꯥꯗꯣꯔꯤꯕꯅꯣ? ꯉꯔꯥꯡ ꯇꯜꯍꯧꯔꯤꯕ ꯂꯧꯍꯣꯟ ꯑꯁꯤ ꯂꯣꯏꯅ ꯆꯪꯗꯨꯅ ꯆꯥꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ꯫ ꯃꯃꯥꯡꯗꯁꯨ ꯂꯧꯍꯣꯟ ꯀꯌꯥ ꯑꯃ ꯆꯥꯈꯤꯗꯅ ꯑꯩꯅ ꯁꯟ ꯑꯗꯣ ꯊꯥꯗꯣꯔꯛꯀꯅꯣꯅ ꯔꯃꯦꯁꯇ ꯐꯖꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯇꯥꯗꯒꯤꯗꯣ ꯑꯣꯟꯅꯔ ꯃꯥꯅꯦꯗ ꯑꯩꯈꯣꯏꯒꯤ ꯁꯟ ꯃꯄꯤ ꯑꯣꯏꯔꯝꯃꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯁꯟ ꯃꯄꯤ ꯑꯗꯨꯗꯤ ꯑꯩꯅ ꯃꯣꯏ ꯇꯥꯃꯣꯗ ꯇꯨꯔꯦꯜ ꯋꯥꯡꯒꯤ ꯁꯖꯤꯛꯇꯣ ꯌꯥꯝ ꯐꯖꯔꯦ ꯃꯗꯨꯒ ꯁꯦꯂꯨ ꯆꯣꯏꯅ ꯁꯟꯗꯣ ꯄꯨꯔꯒ ꯊꯧꯔꯤꯅꯤ ꯀꯩꯅ ꯆꯠꯈꯤꯕꯅꯤ꯫ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏ ꯁꯟ ꯅꯠꯇꯅ ꯃꯤ ꯑꯇꯣꯞꯄꯒꯤ ꯁꯟ ꯑꯣꯏꯔ ꯑꯩꯈꯣꯏꯗ ꯉꯥꯡꯉꯤꯕ ꯖꯥꯠꯂꯣ ꯍꯥꯏꯁꯤꯕꯣ? ꯑꯃꯨꯛ ꯅꯣꯏꯒꯤ ꯁꯟꯅꯤ ꯑꯩ ꯃꯁꯛ ꯐꯖꯅ ꯈꯪꯉꯤ꯫ ꯊꯥꯖꯗ꯭ꯔꯒꯅꯦ ꯂꯧꯕꯨꯛꯇꯣ ꯀꯨꯝꯗꯨꯅ ꯌꯦꯡꯉꯣ ꯂꯥꯛꯑꯣ꯫ ꯁꯟ ꯃꯄꯤ ꯑꯉꯥꯡꯕꯗꯨꯅꯤ ꯃꯁꯥ ꯃꯎ ꯗꯤꯛ ꯗꯤꯛ ꯐꯕꯗꯣ꯫ ꯑꯩ ꯀꯔꯤꯒꯤ ꯈꯪꯉꯣꯏꯗꯕꯅꯣ? ꯑꯩꯅꯅꯦ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯔꯕꯁꯨ ꯃꯤꯒꯤ ꯂꯧꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯊꯥꯗꯣꯔꯛꯏ꯫ ꯅꯣꯏꯒꯤꯁꯨ ꯎꯁꯤꯠꯇꯦꯅ ꯇꯧꯕꯤꯕ꯭ꯔꯣ? ꯃꯊꯪꯒ ꯍꯦꯟꯖꯜꯂꯕꯗꯤꯅꯦ ꯁꯟ ꯑꯗꯣ ꯐꯥꯒꯗꯧꯔꯤꯕꯅꯤ ꯈꯪꯉꯕ꯭ꯔꯥ? ꯑꯗꯨꯒꯅꯦ ꯄꯩꯁꯥ ꯄꯤꯗ꯭ꯔꯤ ꯐꯥꯎꯕ ꯁꯟ ꯑꯗꯣ ꯄꯨꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯑꯩ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ꯫ ꯀꯩꯔꯣꯜ ꯂꯩꯀꯥꯏꯅꯦꯅ ꯑꯩꯁꯨ ꯐꯅ ꯌꯥꯝꯅ ꯌꯦꯡꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯣ ꯊꯤꯅ ꯉꯥꯡꯂꯝꯂꯒ ꯁꯥꯎꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯔꯃꯦꯁꯀꯤ ꯅꯨꯄꯤ ꯏꯕꯦꯇꯣꯝꯕꯤ ꯑꯗꯣ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯁꯥꯎꯅꯤꯡꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯀꯔꯤ ꯅꯤꯄꯥꯅꯣꯅꯦ ꯁꯤꯕꯣ? ꯑꯩꯅ ꯃꯉꯣꯟꯗ ꯇꯨꯔꯦꯜ ꯋꯥꯡꯗ ꯁꯟꯗꯣ ꯄꯨꯔꯨꯆꯣꯅ ꯍꯥꯏꯔꯒ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯃꯤꯒꯤ ꯂꯧꯐꯝꯗ ꯁꯟꯗꯣ ꯊꯥꯗꯣꯛꯏꯗꯨꯕꯣ? ꯂꯥꯛꯈꯤꯁꯅꯨ ꯅꯪ ꯈꯪꯒꯅꯤ ꯅꯪ꯫ ꯅꯪꯒꯤ ꯃꯔꯝꯗꯒꯤ ꯑꯩ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯈꯣꯟꯊꯤ ꯀꯌꯥꯔꯛ ꯍꯟꯅ ꯆꯥꯈꯤꯗꯧꯔꯤꯕꯅꯣ? ꯂꯥꯛꯎꯀꯣ ꯅꯪ ꯈꯪꯒꯅꯤ ꯅꯤꯄꯥ ꯅꯪ꯫ ꯏꯕꯦꯇꯣꯝꯕꯤ ꯑꯗꯨ ꯌꯨꯝꯒꯤ ꯃꯥꯡꯒꯣꯟ ꯙꯥꯔꯤ ꯃꯄꯥꯟꯗ ꯁꯥꯎꯗꯨꯅ ꯂꯩꯔꯤꯉꯩꯗ ꯔꯃꯦꯁ ꯑꯗꯣ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯇꯨꯔꯦꯜ ꯋꯥꯡꯗ ꯁꯟ ꯑꯗꯣ ꯄꯨꯜꯂꯨ ꯍꯥꯏꯔꯒ ꯅꯪꯅ ꯃꯤꯒꯤ ꯂꯧꯐꯝꯗ ꯊꯥꯗꯣꯛꯇꯨꯅ ꯇꯥꯗꯗꯣ ꯂꯥꯛꯇꯅ ꯀꯌꯥꯝ ꯊꯤꯅ ꯉꯥꯡꯉꯝꯃꯦ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤꯒꯤ ꯂꯧꯐꯝꯗ ꯁꯟꯗꯣ ꯊꯥꯗꯣꯛꯂꯤꯕꯗꯨꯕꯣ? ꯀꯗꯥꯏꯗꯒꯤ ꯁꯟꯗꯣ ꯊꯥꯗꯣꯛꯂꯤꯕꯅꯣ? ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯐꯖꯅ ꯆꯥꯖꯁꯅꯨꯅ ꯁꯟꯗꯣ ꯊꯧꯔꯤꯗꯣ ꯊꯥꯗꯣꯛꯑꯒ ꯑꯩꯗꯤ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯊꯣꯛꯎꯔꯦ꯫ ꯑꯗꯨꯒ ꯁꯟꯗꯣ ꯆꯠꯂꯒ ꯆꯥꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯈꯪꯅ ꯈꯪꯅ ꯃꯥꯏ ꯂꯧꯐꯝꯗꯨꯒ ꯑꯩꯅ ꯊꯥꯖꯤꯟꯕꯁꯨ ꯅꯠꯇꯅ꯫ ꯃꯗꯨꯒꯤ ꯅꯤꯄꯥꯗꯨꯅ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯅꯪꯗꯤ ꯈꯨꯝꯖꯥꯗ꯭ꯔꯣ? ꯑꯩꯅ ꯈꯪꯅ ꯈꯪꯅ ꯃꯤꯒꯤ ꯂꯧꯐꯝꯗ ꯀꯔꯤꯒꯤ ꯊꯥꯖꯤꯟꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯕꯨꯕ ꯀꯔꯤꯒꯤ ꯅꯪꯗꯤ ꯊꯧꯔꯤꯗꯣ ꯊꯥꯗꯣꯛꯏꯅꯣ? ꯎꯁꯨꯞ ꯑꯃ ꯌꯩꯔꯒ ꯉꯥꯏꯍꯥꯛꯇꯪ ꯄꯨꯜꯂꯒ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯔꯒ ꯄꯨꯈꯠꯂꯛꯄ ꯀꯩ ꯀꯥꯏꯒꯦ? ꯀꯔꯤꯒꯤ ꯅꯪꯅ ꯊꯧꯔꯤꯗꯣ ꯊꯥꯗꯣꯛꯑꯕꯅꯤꯅ ꯏꯁꯤꯡꯗꯣ ꯊꯦꯜꯂꯕꯅꯤ나 ꯇꯨꯔꯦꯜ ꯋꯥꯡ ꯂꯥꯟꯊꯣꯛꯑꯒ ꯃꯤꯒꯤ ꯂꯧꯐꯝꯗ ꯂꯧꯗꯣ ꯆꯥꯔꯦꯗꯅ? ꯃꯤꯒꯤ ꯈꯣꯟꯊꯤꯗꯣ ꯑꯩꯇꯅꯤ ꯆꯥꯔꯤꯕꯁꯦ꯫ ꯅꯪꯉꯣꯟꯗ ꯊꯕꯛ ꯍꯥꯏꯕꯁꯤꯗꯤꯅꯦ ꯌꯥꯔꯦ ꯃꯃꯥ ꯂꯣꯏꯁꯤꯜꯂꯣ ꯇꯣꯛꯑꯣ꯫ ꯅꯪꯁꯨ ꯄꯉꯥꯡꯗꯤ ꯉꯥꯡꯉꯗꯅ ꯂꯧꯎꯅꯨ ꯁꯟꯒꯗꯣ ꯂꯩꯒ ꯂꯩꯖꯅꯤ ꯑꯗꯨꯝ ꯆꯥꯕ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯒ ꯃꯔꯥꯏꯅ ꯀꯥꯖꯔꯛꯑꯅꯤ꯫ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯄꯨꯜꯂꯨꯅꯨ ꯈꯣꯠꯂꯨꯅꯨ ꯁꯟꯒꯗꯣ ꯂꯩꯁꯅꯨ꯫ ꯀꯔꯤ ꯅꯤꯄꯥꯅꯣꯅꯦ ꯁꯤꯕꯣ? ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯗꯣ ꯌꯥꯡꯅ ꯄꯨꯊꯣꯛꯆꯔꯛꯀꯅꯤ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯈꯤꯕꯤꯛ ꯃꯌꯥꯝꯅ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯈꯤꯕꯤꯛ ꯃꯌꯥꯝꯅ ꯁꯣꯏꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯉꯥꯏꯃꯤꯟꯅꯔꯁꯤ꯫